SANALEIBAAK KANGLEIPAK MEETEI amadi Yelumi kayagi pongnapam oiriba SANALEIBAAK KANGLEIPAK MANIPURda lonariba Meeteilol asi bu ibada sinariba MEETEI ase khangminaduna Meeteilol gi dictionary gi matangda koi puna yengminasi. Ahan mamuktada iramdam SANALEIBAAK KANGLEIPAK Manipur asigi Manung amsung mapanda laikraba Meeteilol Meetei mayek punung sijaba khudima ngakam pramesor na ikai khumlaba usari channel asigi maming Manipur languages features haina kauje ngasi nainagadaba asi Meeteilol gi Waaheithangnau haibadi Meeteilol gi wahai mathang manau English ta hairaga Meeteilol dictionary gi matangda nainajagadabani ngasi nainajagadaba asi page number 43 page number 43 asini adudi ai hojik mathang hajarake Meeteilol Waaheithangnau Meeteilol to English dictionary Samaga marifu manga suba wahaida kabok akhingba mingta noun suhi to laba gram lauba kabo suhi to laba gram lauba kabo a kind of parched rice molasses with red sugar. In English, 185 kabo akhingba. In Meeteilol grammar, Meeteilol lonsat lon mingta. English grammar noun suhi to laba gram lauba kabo suhi to laba gram lauba kabo. In English, the meaning of kabok akhingba is a kind of parched rice, molasses with red sugar. The sigi matang dong hajaramge masina India gi northeastern side laiba mafam aduni masina Manipur gi map ni masina Manipur gi yamna chauna yekthokpa map aduni. Meeteis are the original native indigenous people of Manipur. Meeteilol is also known as Manipuri language. Manipuri language is the state language of Manipur. Meeteilol is the state language of Manipur. Khataba amuk hajiroke Manipur Kangleipak na India da pundringai gi mamangda maning tamba laiba oina lerami ing kumja lising amaga samapan nifumapan gi October gi taramanga gi mamangda. In English, Manipur Kangleipak was sovereign independent country in the world before merger to India on 15 October 1949. Adi makhataba Meeteilol gi Waaheithangnau gi matangda amu hajarake Samaga marifu taru suba wahida kabok afaba mingta noun sing apokpana saba thum yaudaba kabok makhal ama sing apokpana saba thum yaudaba kabok makhal ama. English haraga a kind of unsalted parched rice which is exploded by heat. 186 word kabok afaba mingta noun sing apopana saba thum yaudaba kabok makhal ama sing apopana saba thum yaudaba kabok makhal ama. In English, the meaning of kabok afaba is a kind of unsalted parched rice which is exploded by heat. Samaga marifu tare suba wahida kabok lay mingta noun mapal ngona satpa lay makhal ama mapal ngona satpa lay makhal ama. English haraga a kind of flour
having white color. 187 word. Kabuklay, kabuklay. In Meeteilol grammar, Meeteilol lon mingta. In English grammar, noun. Mapal ngauna satpa lay makal ama. Mapal ngauna satpa lay makal ama. In English, the meaning of kabuklay. Mingta, noun. Mapal ngauna satpa lay makal ama. Mapal ngauna satpa lay makal ama. In English, the meaning of kabuklay is a kind of flower having white color. Adudi makha tarak po oina Meeteilol ibda sinariba Meetei mayek asi English mayek te iba tarbadi karamba maungda igadage karamba English ka alphabet na mahu singadage habagi matangda amuk mathang hajarake. Hauji ahan mo oina na najagadaba asi AC number 1 to laba haiba Meeteilol gi wai sing ase Meetei mekta iribase English mekta ithorabadi karam mamongda igadage amaso Meeteilol gi lonsat ase karamna sijinabagi habagi matangda hajarake. To laba haiba Meeteilol gi wai ase syllable ahumni haibadi khontoki khujing ahumni. To laba English iraga to laba sida tik mak tawjari basi asumna sijinai to laba haiba matamda masigi mayek sing asi chaitap sing asi hablaga sine haiba haijabani. Masangda S3 1.2 da to laba haiba matam sida ba sida atab habtaba targadi magi khontoki khujinji makhalji ani khatang lay. Adudi kaino to love karima atab yauda targadi English harga to love aduna atab yauda targadi mase ba se lonsum oina si nagiba yai aduna khondoki khujing anida lotion kiba aduna to love haibagi mahutta to love ani sumaina takigani maram aduna ba je deida atab haiba se sijinai atab yauda ba se sijinade masanga esari 2.1 gi deida sigi matangda amu nei nazarake. S3 2 gi matangda amu nei nazarake. S3 number 2 sideida leire sideida saba haibasi maji syllable anina punsilli kondoki khujing anina punsilli aldi sa ba English ithokpada sa ba sumaina ithoi sida mathakta phaina line am singje Meetei mekta ithokpada bada atab hapna bagida makta long ton ki form ado na sida mathakta horizontal line ama happy basina sida atab hakoni haibasi ningsingali aduna saba haibasi magi English ta one to osi to make or hot karima podama saba natraga maisana maram uiduna saba wan thok ani asi lei saba haibsida adu karigumba saba haibsida atapsi yauda targadi masi khonthok ani oibagi mauta khonthok ama khatangda loisalaga ba je lonsum oina sijinaba khiba yai aduna sab haini sina sab haibsidi maji kaino da no meaning sari Meeteilol dedi wan thok leitre adubu masina sab aibsi Sanskrit ta migi maronda oitargadi chaiba hai sab haibsi migi maronda oitargadi haibidi wan thok tongane leiba haitare atapsi yaugdo matamda masangda S number 3 da satpa haibsi khondoki khujing anini adi satpa English ta ibu matamdana satpa magi meaning na to bloom adi leigumba karima mapalama satpa jibu aikona satpa hai nene jada basi karino haiba matamda pas deida ata hapte maram di karigino haiba matamda sideida
पागी हेक ममांगदा लोनसुम लेगिबा हाइबदी खोंथोगी खोजुं तोंगाना अम लेगिबा हाइबदी सात बा हाइना तोंगाना लेगिबा हाइतारे सात हाइब मतमदा तोंगानबा खोंथोगी खुजिंग अम लेगिबा सिना अतोबा खोंथोगी खुजिंग अम लेबा मरमदुना वाहाई अमगी अरोइबदा लेगिबा मयेक असि पाबाना ओइबा अमसुंग मसिगी हेक ममांगदा लेगिबा मयेक असि लोनसुम ओइबा अमसुंग खोंथोग खुजिंग अमदा लेगिबा ओइतारगदी पाबानादा अतब तबते मरमदुना सात पहाय मतमदा आतपसे हापते मसी सिजिने अल मथंगदा अमु 4.1 दा ngौना सिदा एसरिक 4 सिदा ngौना हारे सिदा ngौना हाइबे सिदा स्टिक मार्क तौजरिजे मसी नासिदा आतप हापगनी हापगा सिजिनगनी ngौना हाइदि खोंथोकी खुजिन अनि सुई हाइदि सेलेबल अनि सुई ngौना इंग्लिश हारगा विथ व्हाइट हाबा ngौना अरे मथंगदा अमु एसरिक 4.2 दा angauba haiba angauba minti yai adjective angauba lei angauba haibidi kaino da angauba haiba adjective ase mitei londa sijama matamda noun gi mamang da leibi yai ngau angauba lei haina natraga lei angauba haiduna noun gi matungda su leibi yai adi english hairaga white flower adi kaino angauba lei masangda essay number 5 ki matang sida amo hajara ke lei have essay number 5 da lei lai china lei have si english da l e i namma husili anatik mark torusi lai china wasi sijine hana hajabani magi wahan thongna flower haibani aduna makha tana amu explanation amu tawjarake sanduna hajarake lei is not written as lei l a i masina haji karinoda lei haina ibama tamda e lai chena haina igani aduga masigi mahuta l e oina iroi matang asida ngasigi oina di Meeteilol Waaheithangnau nainajaba loijare channel asigi maming Manipur languages features haina kaujai channel asibu ahanba yengbu orgadi like tobiu comment kya pibiro amasung subscribe tobiru awata palergasu haibirau haibiningba kaya haibirako matamda machangi upload tabu matamda samduksage yengbiriba phuimakpu angkam premesorna ikai kumna utsari mathangi upload tabu matamda aikhoi puna amu unaminasi ngasigidi matang asida loisinjage